Akasvani Imphal Chitrabhanu Chitrabhanu na pau pazari ahan pada maru iba pau Sri Ganeshan hayang Manipur gi 33 suba Rajyapal oina wasak lauragani Manipur COVID-19 navadagi farapagi chang hanadagi hingalaktuna chara marfudra mga dasmik ani ahum yaure Pradhan Mantri Narendra Modi na Savapati Oduna Pangtokiba Pragati Kuntat Reshuba Mifamna Manipur Yauna Raza Kyada Paikaliba Processing Amuk Hana Kanakre Amashung Levasta COVID-19 vaccine Kapagi Chang Singtaninga Oina Wankalatuna Dos Koti Humfu Hena Kapangam Kre Sarkar की फैसिलिटी सिंह दा चही तरा निपान की मत की मियो सिंह दा कोविड-19 की वैक्सीन लेम न काप की कैंपेन ले वैक्सीन बतुंग बदा चथरी बना ना ओरिवर सिंह ना वैक्सीन असी काफथुक न अमदी अटे मियो सिंह वैक्सीन काप दसु मतिंग पांगबिन न बहाइजरी कोविड की अकीब लेर बना मियाम न सेक्शन बवार पे की थोंग सिंह टोकपिदुना यारिबा मखै युम दे की चथोक न लेबियु तंगाई फेदेना चथोक लवदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदी खुद सातोइन हमदोकदुना तरु तना न थंबियु कोविड का मरी लेना बई पाउ सिंह अमदी मतेंगी दमक नेशनल हेल्पलाइन नंबर सिंह 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241166 अमसुंग 180034538818 नि हौजिक मपुंग ओइबा पाउ Sri Ganeshan hayang Manipur gi 33 suba Rajyapal oina wasak lauragani hayang ayupung tarada Imphal gi Rajbhavan gi Darbar Hall da pangtokpa thorum amada mahapu High Court of Manipur gi Chief Justice PV Sanjay Kumar na thabak paiba gi wasak laugani Sri Ganesh na sin nungtul pung mari taba matam da Imphal da thungnaragani chei humbudra taru shuraba Tamil Nadu gi BJP gi mukok thongba luching ba asi Rashtrapati Ramnath Kovind nomaizing nimita Manipur gi Rajyapal oina hapkhibani Manipur COVID-19 nabadagi farapagi chang hanadagi hingaltuna chada marvudra manga dasmik ani ahum yore haukiba pung kumari da miyo chamitra matoi nava fakibadagi hauzik fawada punna nava fakiba masing lak ama lising taruk chatuk ni fushure hariba matam asida miyo jom humpudra tare COVID-19 positive oiba thengneki aduga miyo marina leikide hauzik active case lising ahum changa humpudra ni toi leri hauzik fawada licet asida sikiba masing lising ama chatret humpu humdo shure Raisagi Haxel Vivana Thador Pacherol Amagi Matung in Apun Bamio Lactera Mari Lissing Marvudrani Toy Chatter Humbuda COVID-19 vaccine Capre Makoising Asiki Maning the Mio Lac Hum Lissing Terra Humdo Chama Marvudra Mapana Anishiba Doski vaccine Capre Rims Amasung Zenim Sound Rise Asiki Tongan ba Hospital Mapanda COVID Nabasing Lenina ba Punna Famu Jamri Nifugu Hum the Hangduna Lady Masig Manungda ICU HDU Famu Humbudra Mato Yauri Meghalaya dangarang COVID-19 na mi teresi ki bedegi raja asida lachit asida leki deba masing lising amachani marvudrani toshure ngarang Meghalaya da naw na mi chahum yangkai mari COVID positive oireki miyo chahum yangkai ni toina nava faki hauzik active case lising ani chani pantara mga leri Nagaland da COVID-19 na narambadagi faglapagi masing positive oirakpa masing degi hengalaktuna raja asida COVID na nabagi chang tamna hantarakle hauki papung kumri da mi nifuma pandong na positive oirakpada Humpuni toina nava faduna discharge chauki ngarang mi amashiki hauzik raja asida active case chanipan humbudra mathoi leiri Airport pumna makta aviation turbine fuel da loba value added tax ki chang chad amadagi mari fawu manungda manana thamnaba civil aviation mantri Jyoti Aditya Sindhya na rajya amasung union territory kungani toida iduna khangan kre ATF ase airline sing chalai ba de changba mamal gi maru eba saruk amani Sri Sindhya na makhoida aeroplane tunguna chatpa masing hengan hanaba amasung sel tungi fivem fagan hanaba connectivity hengan hanaba wakhalongalunena thabok tongna basu khangan ki Kerala Andhra Pradesh Meghalaya Nagaland Sikkim amasung Telangana da khumang soksulba singa dupaladuna mantri na hai makhoina vet ki chang Chad Amadegina Amagi Makhafa Lauri, Amarom da Civil Aviation Mantri na Andhra Pradesh, Arunachal Pradesh, Assam, Bihar Amasung Chhattisgarh, Mukhyamantri Singh Desu Ai Bachero Taduna, Airport Singh Sengar Pegi Thabo Yangsin Naba Khangan Kre, Tabiri Bapawasi Akasvani Imphal Degini. Pradhan Mantri Narendra Modi na Savavati Oiduna ICT de Yumfam Oiba Multi-Modal Platform Pragati ki Kuntrat Reshuba Mifam Pangtokre Platform asi legak sasan fagana nab amasung Kendra Amadi Raja Sarkar sing punna yauba Tabak sing matam chana pangtopangaman na basyembani Mipam aduda project nipan amasung scheme ama yaw na punna wafam mapan amuk hanak hanaki Project nipan adugimunda
Railways Mantraloy amasung Road Transport and Highways Mantraloy gi project ahum Power Mantraloy gi project ani yauri Uttar Pradesh, Madhya Pradesh, Punjab, Himachal Pradesh, Gujarat, Rajasthan, Maharashtra, Haryana, Chhattisgarh, Arunachal Pradesh, Sikkim, Uttarakhand, Manipur amasung Delhi da paikaliba processing asi lupa koti lakh ama lising kuntaruk changadabani. Pradhan Mantri na processing asi matam chana lochinin bagi maru ina chena pankhe mifam aduda Sri Modi na One Nation One Ration Card ki scheme su amuk hana yingsin khe. Mapantharom Mantri Dr. S. Jaishankar na ngasi New Delhi ge Parliament House Annexida Rajniti Dosingi Floor Luchimba Singda Hose Afghanistan da oriba phibangi matang da pawdamli Maduda mamangda Mantri na Twitter da thagarpa warot amada hai Afghanistan da orekli ba phibam adu khanana ba Pradhan Mantri Narendra Modi na Floor Luchimba Singda pawdonuna ba hairakibani Taliban Afghanistan loksin kibedegi World Bank na leba adu da paikaliba processing da sel thadaba thingkre bank asin hai Taliban Loksin ki ba asina leba adugi chakwa tarangi thabak sing mapung oina nupi sing da karamba cheching funglakadegi haibesida nungnang ba poi World Bank na Afghanistan da sel piba let na ba lokki ba warip asina leba adugi anoba sarkar da khwaidigi nongno oiba sel tungi cheching amuk hana pire Mamang chiol da IMF na Afghanistan da malingi sel thadari ba kangbuga makata na samnan bangam loy haina lok thokribani inkumza lisingani anida Washington da leba World Bank na Afghanistan bu amuk hana sengana na ba amashung chakot thorangi project ya paikhanna bigi dama $1 billion manga dasmi ahum hena thadakibani Lebas da COVID-19 ki vaccine kapa ki chang sing than ngai oina wangkhalatuna dose koti humfu hena kapangam kre kendra gi haksal mantraloin hai ahan ba dose oina vaccine dose koti nifugataru amusung anishiba dose oina vaccine dose koti taram do hena hauzu fawo da kap kre mantraloi sin hai ngarang no mukakta da vaccine dose la humpugataru hena kap ki Azadi ka Amrit Mahotsav ki saruk amo oina ARR News na ningtam landa British ki mayok da thongna fana lante na kiba Madhya Pradesh ki Nimar lamdam gi thongna faraba lanmi Vimanaya ki maram da broadcast togani Hindi da vir gatha hai na mingthon ba ahan ba episode ngase nungthil pung 3 minute ni fumunga da parikrama thorom da sandokani vir gatha series asi sagol sen khudingi nungthil pung 3 minute ni fumunga da parikrama thorom da sandokani Azadi ka Amrit Mahotsav asigi saruk amo oina information amasung broadcasting mantraloy na iconic week palan tawri iconic week asidang asi tunga ba tharong kaya sandokli ngashi ayupung 9 minute yankhay mga da durasan na Azadi ka suffer sandokre numidang pung tereta DD News na niya Bharat Sagar Diplomacy for the People sandokani DD India na ngasi numidang pung nipan da akhan na batharam India Ideas Sandokani, DD National Numida Wairam Pungtarukta, Mergers of Princely Slate Koba, Documentary Amasandokani, Bureau of Outreach Communication, Song and Drama Division, Publication Division, National Film Development Corporation, National Film Archives of India, Amasung Films Division Nasu, Tarunke Asili. Pradhan Mantri Narendra Modi na tha sigi kunma panda Akashvani gi man ki baat tharom da leba sigi amashung mapalam gi miyam da mahagi pungningi wa phongdokani Masi thagi oina radio gi thorum asigi marfu suba episode ni thorum asigi damak Pradhan Mantri da miyam da makhoi gi mot phongdorok na ba hairi miyam na makhoi gi aning ba apam basing adu namo f natraga mygov open forum da phongdorok pa yagani toll free number 1800117800 da phone tawrak laga makhoi gi message adu hindi amasu english sa tharak pashu yagani phone line sing tha asigi kuntere faw hangani miyam na 1922 da su miss call pirak laga link logduna Pradhan Mantri da haktheng na makhogi SMS tharp yagani Loshilakpada COVID-19 degi ngakthok na ba face mask upa foot taruk lamna na leiba khutsa amadi mai mitarutana na thamba haiba achamba thong ahum asingang na chatpina ba amuka ne ningsingjari aroiba da maruiba paw amuk hanna Sri Ganeshan hayeng Manipur gi 33 Shubar Rajyapal oina wasak lauragani Manipur COVID-19 na nabadigi farapagi chang hana digi hingalutuna chada marhudra mga dasmik ani ahum yaure Pradhan Mantri Narendra Modi na Savavati odina pangthokiba pragati gi 33 Shuba mifam na Manipur yauna Raizekya da pakaliba processing amuk hana khanakre amashung leivas da COVID-19 vaccine kapagi chang singthan ngai oina wangkalutuna dose koti humpu hena kapangam kre paw luizare